Hello YouTube. Khoi ngasi ki video ki topic si khoi pan card na jo pronounce tong ba pan amasung Aadhaar se kamana link tog de haib gi matang ni aduga khoi isa gi pan card amasung Aadhaar card se ani se link tong na dragana kai dog de haib gi matang da habe panjaram ge hana na Central Government of India na piba pan card amasung Aadhaar link tog gi matam dudi loi khre ado ai video se matam chana upload ta hodre sigi dam tang ak pi gani aduga makhata na tawba yari bra natraga yadra adu yingminasi aduga khoi Central Board of Direct Taxes CBDT na hairi madudi pen amasung Aadhaar ani se link tawda taragadi khoi any financial operative ki season aba matamda yahaloi hayone aduga budget 2021 gi matungina Central Government na anauba Section 234H in the Income Tax Act 1961 haina sama et tawkhrabani ekasina hairi adudi pan amasung Aadhaar se piriba matam sigi matungda link tawtaragadi habdi July 1st matungda link tawtaragadi yamdrabda lupal sing ama phawgi manungda penalty charges oine khakpa yai habri aduga aigi pen amasung Aadhaar ani se link tawdre aduna financial gi oiba activity singda sinaba yadre hai taragasu nowna deadline si matungda link tawba taragadi link tawba success oiba nimitidagi amu hana reoperate tawu yani habni do jik video da mung mayon sanjage ahanbada Google changbirani aduga www.incometax.gov.in changbirani koi smai tawu interface am tholani makhara kitang sing devira kan sida link Aadhaar haije sina anu Aadhaar pan link tawna bane ba aduga link Aadhaar know about your pan haijina hoi hana link tawrabagi status khangna ba aigidi anouba pen Aadhaar link tawdongna namjarage pen number ibirani Aadhaar number Aadhaar da leiba mingdu ibiu haibani sina mobile number si mobile number haise any mobile number isaga loinarga leibiba mobile number happy gadawni do mathaki kis check box na I have only year of birth in Aadhaar card haibani khoi Aadhaar card ta date of birth ti yawba only year khatang yawba date ka man ka yawdabido adum Aadhaar do oitarga dista check box se click tobirum haibani aduga agi case sigi oinidi adumai taw Aadhaar do oidre haide date month loini yawe aduna mathaki box se check tawro aduna makha I agree se check tobirani aduga link Aadhaar se nambirani aduga link Aadhaar se nam matamda your pan is already linked to given Aadhaar haije khoi ge ai pan card se hana digi hona Aadhaar ga link tawrga leire habani mutang hita in hajening bidi ayamba pan holder sing se ayamba bank ki tarap tagi su Aadhaar pan se ani mak se dum link tawbirapu yawe ba aduna maram waraga khoi gi aidi tawgidena hai targa su khoi mathana smaina tawrama mayam yawe aduga ge link tawram daba oitarga di kamaina makha ta steps thagadagi habado ai taksege hojik link tawdriba Aadhaar pan am khak ai enter tawjege close tawbirani aduga ai home da laksare num kha jida amjangjare chamana ba process ta aduga sita pan number hapjare Aadhaar number Aadhaar card ta yawu ming dum hapjare isaga loina bo mobile number ama hapjare aduga makha gi I agree se tawre aduga link Aadhaar se namani जो verification gidamakta khoi gi aina hap khiba mobile number da OTP ama chakhrabani OTP da sida menbirani aduga makha gi validation ambirani validation ama matung da khoi smaina pop up notification am tholani ko your request for Aadhaar pan linking has been sent to Uday for validation and jina ngaki matung da home page chala matung da link Aadhaar status to sanga kan da yengbiyo haibani habi Aadhaar pan se link oirba oidriba na je khoi yenga je ke to wiramani aduga ai home da la aduga ngasagi chamana process to da sida nambirani aduga pan card number amasung Aadhaar number do hapirani aduga se view link Aadhaar status ti chabirani ose thai je khoi sai tharak pa status to ka chamana na sare request thai da ngai ri duna validation tawdri haibane ko aduna matam khara ngai jarge aduga da amuk video se continue tok jarge ado ai hojik next day mathangi nimite nei changjare che chamana na process se Aadhaar link status check to gum se nambirani dukana pan card number hapirani Aadhaar number hapirani dukana se view link Aadhaar status ti chabirani sida hojik your pan number sije is linked to Aadhaar number sida link tawre havne successfully aduga sigi chamana process se khoi mobile legi dum tawro sia aduga ai sigi home page sigi link se description box da hapcharamge link sida direct visit tawraga dum open taw yarani hojik ke tawbirani aduga ai video se matang solution jagi kanan ya thangi jari